Arambai News Guwahati da Maitilongi Pau Tabiribasingbu Ihan Handumaktada Chingangbam Susitrani Kurumjari Hojing asigi samlapa Mariba Pausing Lowirasi Lalhulup Alpha Aigi Chief Paris Barwana ngasi yamnamak explosive oiba loinana ngakningai soiba wafam khara phongdorakre Asukuibasi Alphagi Chairman ni haina leramba Abhijit Asom hariba misakasi India gi Security Force amadi Intelligence Agency singda utchainanaba amadi chamamna hanaba semjinbani Guwahati da base oiba SMS News Channel amaga lalholubasigi structure hongdok hongjin tobagi wafam handakta ngangnarakhiba dugi matangda wari sanabada ngakningai oiba wafam ase Alphagi chief asina phongdorakhibane loinana a visit asomgi image ama sandokliba asidi Dr. Mukul Hazarika ne mahaga sidi Dr. na profession oiba human rights activist ni hairakli Panbayai, English ngani tarama thoidagi hauna media amadi miyamna Alphagi chairman ase Abhijit Asomni haina khanduna leirakibane Maragasida lalholubasigi kadar ama aronba mafam amada sibagi chairak pikhre haire Alphagi diamond camp tagi chenanaba hotnabagi damak Alphagi chief Paris Baruagi order matungina mathaga samgi charai diudagi Arunab Gogoi alias Nibaran Asom sibagi chairak pikhibani haire Ngasi Assamgi CM Himanta Biswa Sarma amasung Mahiroi Lup Asugi Luchingbasing Guwahati gi Khanapara da laiba Koinadhara guest house ta phaminakre Assam Accord implementation gi matangda Minister Atul Borana haizabadagi sanglaba chahi 13 ki matung CM ga Asuga phaminakhibane maroina Assam Accord implementation gi matangda ngasi gi mifam asina khanakhi Assam da HIV positive ki case akiba phangna hengalakle maroina hengalakli basi Guwahati habadi Kamrup metro dane hojik HIV positive oraba myoi lising tarukka chanipan marfudrani pan leiri kasarana lising mariga chatruk supna marini aduga Dribugadana lising amaga chani nipumanga leiri syringe amatana drug kapinabadagi HIV sandorakhibani mathaga samam sung mayai Assam da so HIV gi case anuba phanglakle Tasengnamak COVID pandemic asina angang singdana handset mobile phone singda laichuba aduga inkhalakliban harol singdana mayai kaba nisha sinabagi chang hengalakpagi chawraba mami ama taba uwa fanglakli Revenue Department ki awang batha ki official singda ngasi CM Himanta Biswa Sarmana anuba thorang khya lauthorakhibaga loinana warning su pirakre English ngani kulhumdoi gi December 13 gi manungda lamgi che chang namak digital oiragani mahakna CM oiringai da mandal office ta dalal amata leiba yaroi sale su chaba yaroi che chang namak miadi pata ongadabane lam leiba yonbagi permission amasung process namak numit 8 ni gi manungda loishingadabane October 2 dagi Basundara portal hauragani kanamatana sel loba yaroi free service pigadabani hairakre Assamgi paper mill anigi employee singda CM na mukasu sengdorakre madudi employee singi phangpham thokpa sel state lengakna soidana pigani nahaoriba employee sing educational qualification matungina lengaki thabak pigani loinana tha ahumgi manungda paper mill gi employee singi awaba kokhalagani hairakre Guwahati gi Borjar Airport manaki khungang khara eviction tawnanabagi Assam lenga ki order khunja singna thinglakre adubu leifam chafam khangdraba khunja singna makoigi lam kari maram gi damak lengakna mihoribano hangladuna lam machet ama fawba thadokloi leihaucha singna lenga ki mayokta phongna singnarakle Yamnamak nungaitaba thodok amoina ngarang ningthau kaba numit Guwahati da pet shop amada khanghaudana mai chaklakpadagi hui ahum amadi theba ahum sikre khudakta firefighter singlak labaso dukan manung sarang manung da phajinduna thamlamba sa singasi kanbangam haukhide asumna sarang manung da adumak chaktuna sibagi thamoi sokningai oiba paulakle Assamgi Manipuri Chanura Momita Singna English Singani Kunma Thoi Rubaru Miss India Elite Takre Rubaru Miss India Elite Competition Ngamba Manipuri Singi Maraktagi Momitana Hanba Oiri Hokiba August Kumapan Park Resort New Delhi da Pangthokiba Thoromasida title holder Moitri Monali Pradhana Miss Supermodel Worldwide India English Singani Kunma Thoigi Luhup Momita da Upiki Hariba contest asida Miss Fashion Icon English Singani Kunmatoi Special Award su Mahakna Pangki
Competition asigi title lawkhiba asina matam kharagi tungda pangthogadoriba international modeling competition Miss Supermodel Worldwide tasu mahakna India gi represent tawgadori. Panba yai hauzik Delhi da base waribi Momita Kasar Assam gi manung chana Sonai Bon Tarapur mathak laikai degini Mutum Manobir Singh amasung Mutum Ranjita Singh gi machanupini Medical Science ki mahiroini Professional Model oina thabak tawri asigi sumathak tam hak athlete amasuni Blue Belt Karate Champion ni Maraibak thiraba angang singda free education piriba Pratistha Foundation ga chatminaribi social activist amasuni Manipuri Beauty Momita Singh Manipur ki Public Works Department PWD da work charge schedule amadi master role employee Chanipan Rongi Tha Taragi Kusuman PBWDagi Ngasidagi seize work strike Hoki Bagaloina employee singna department asigi complex da wakat mi pham chathakre Hayengdagi PWD gi main gate solon sinduna employee sing office changhandabagi khongjang changsinggadori wakat mi pham asida Senapati Ukhrul Thobal amadi Bisnupur na chingbagi employee sing su sarukyaki Joint Coordinating Committee of PWD Manipur ki Secretary K. Abungna Fongdora Kibada, Inglisingani Kungi November Tadagi, Hogzik Pawda, Pangpam Tokpa, Kusuman PBWDagi, employee sing Yamnamak Wana, Kangli. Yamnamak Nungaitaba Mana, employee Chahum Romdi, Makogi Pangpam Tokpa, Kusuman sing, Supang Pangdana, Tabaktagi Adumak Pota Kresu, Hairi. Kangpokpi district lairiba Manipuri lol khangdaba foreigners sing asi leingakna masak khangdokpagi khongjang changsinduna takthokpiyu haina Federation of Haumi gi president Sapamcha Jadumanina Paumisingda Fongdokre Inglising amaga Chanipan Nipumari gi matungda Manipura khundaba hokhiba kuki singna lamdamasigi lifeham len kayabu makhogi mapa mapugi lamni haina claim torakli loinana Haumi bu lo na yadaba lupni haina laukthoknaba Union Home Ministry da che thaduna taksilam Laifam len ama wariba Kobru Chingsang da lariba su habadi suspension of operation da lariba lalholup singi camp athubada hongdokadabani loinana Kobru Chingsang da lo na yadaba nongmai paiba kaya lariba se lengak na thigatuna ain gi oiba election lokhatnabasu hairakli Ngasi Rajya Sabha gi MP Laisemba Sana Zawna Union Education Minister Dharmendra Pradhan ga Delhi da unaduna Manipur University of Culture bo Central University gi thakta onkhatnaba taksin khre aiba cherol pisin khre Haryana lengak wari sanaba mahiyandabadagi Lomi Lising Kyana Karnal gi mini secretariat mamangda mega march thokre Lomi protesters singna barricade thugaiduna changchilakpa dungak thoknaba amadi miyam control tongnanaba police na water cannon kapata ki panbayai Lomi singi maha panchayat miyeng thamlaga Karnal yauna Haryana gi district mangada internet service thingjin ki amadi prohibitory orders su thamjin khrabane asumna UP gi mathangda Haryana da so Lomi singi iho kangkhalakli Prime Minister Narendra Modi na private sector sing da mang thana chongthor piraktuna education sector da ngamjaba khudol tambiu hairakli education gi maithong onthoknaba education sector da awon bakaya lengakna purakre education sector bo world class da chakhat onkhat hanabagi damak teaching learning process asi leptana redefine amadi redesign to bachangi hanaso Prime Minister Narendra Modi na hairakli Elon Musk ki SpaceX ki Inspiration 4 launch tongnanabagi sem saba pumba loikre ahanba civilian khaktagi oina non governmental space flight asi lagliba September 15 da orbit ta thagalagani masina international space station amasung Hubble space telescope tagi hena wangna habdi kilometer 4 ga humbudra manga wangbu mafamda malembu koiduna paigadori Panjasir mapung phana khud chale haina Taliban amukasu claim torokli adubu Panjasir loksinbada Pakistan Air Forces nakhi haina resistance na harakibada natana Iran asu Pakistan gi thong asida pendaba fongdorakre Pakistan na Afghanistan gi rajniti da khud thingjinbagi mayokta Kabul gi lambi lamjawda Afghan singna protest su tawkhri Home quarantine gi rule thugaiduna COVID sandokpagi damak Vietnam da miyoyama chahi mangagi phadok pikre Hokiba July thada COVID hotspot oriba Ho Chi Minh City dagi mahakna home province ka maugda laktuna miyoi kyada tamthiraba laichut asi sandokpagi damak le van tribu chahi mangagi kaisum changda leinanaba wayel asi takibane
अरोइबदा ngasi tentakpa maroiba pau khara Meghalaya da changlakpasingi oina Meghalaya lengakna anuba protocol issue tawkhre Mizoram da partial lockdown September 19 phawba sangdokhankre anti brahmin wangangang lubagidamak Chhattisgarh gi CM Baghel gi mapa phajinkre Mayabati amasung Aweshina Uttar Pradesh da Mikhal gi lanjang haukhre COVID amadi Nipah virus na maramoiduna Karnataka na Kerala ga thangnaba ngamkhaising sil tawsinkre Punjab ta Mikhal gi mangoina na Aam Aadmi Party gi luchingba singi marakta chingkhaina ba horakre manna miyamna mahakpu CM face ohenba pami hairakli All India Institute of Ayurveda na Malem gi thakta Ayurveda chair ama thamnana ba Western Sydney University ga MOU ama khuyek thanakre Environment Minister Bhupender Yadav na Delhi da libagasi gi ahanba functional smoke tower sangakre Congress luchingba Rahul Gandhi na lagliba September 12 da pangthokadariba NEET examination yeithokna ba lengakta haijarakre mairoi singi awaba lengakna ubide hairakle RSS Kisan Sanghana MSP law gi michangda protest togadori lagliba September 13 da Prime Minister Narendra Modi Aligarh da chatkadori BCCI na Indian Premier League IPL da team ani amagasu hena hapchinbagi ayaba pikre Kerala da Nipah virus yawi chingnaba miyoi tara test tawbada negative phangkre adubu yum da changduna surveillance tawbadi lepalaitre COVID laichatna maramoiduna lebaga sida middan tawba amadi corneal transplantation khanghan hantharakre haina aims na hairakli China na line of actual control LAC gi paringda lariba lanmi singi thodang punanaba anoba general ama khankre Yamnak taha mongda General Wang Haiziambu anobu commander oina President Xi Jinping na khankibane India ga tainabangam khaising mahakna yengshilagane Taliban na Afghan lausin khraba matung khongbu leijadraba Afghan angang chahumuk Kabul dagi kanduna purakre haina UNICEF na hairakle amadi haukiba pong kunmari asida India da COVID ki anuba positive case lising kuntrama thoiga chani kuni thoi phangki chani ga marfutara na COVID na maramoiduna laikide amadi awang nongphoki state singi manungda Meghalaya da chamaga kuntra taruk Manipur da chani ga marfuni thoi amadi Assam da chamri ga humbutrama thoi COVID ki anuba positive case sing phangki ngasi Manipur da di COVID na maramoiduna matam kuirabagi matung laikidabagi report amata laktri amadi Assam da miyoi mapan Meghalaya da mari COVID na laikidabagi report su lakle ngasi gana di Arambai News Guwahati da Mitelon gi pau sandok chaba matang asta loishin jabaga loinana tabiriba singbo amka su hanna khurumjari